Kaching Campaign for Good Governance, a joint initiative of Kaching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kaching Campaign for Good Governance. Ngasi Image TV amasung Kaching Foundation ga punna initiative lauraga program Know Your Candidate miyeng tabiriba mayam punmakpu kurumzari koi studio da election duna lebire ward number 5 ki Indian National Congress ki candidate oina chongthok piribi koi Madam Thangjam Kananbala Devi Madam Butaramna Ukchari Thagatsari Ahanda Maktada Madam Bu Kogi viewers in the Sak my Tagnanaba Kogi self introduction Masamakatan Pibu Aigiming Sri Thangjam Ongbi Kananbala Devi 1 number 5 Kaching Turelwangma Hindi School Parinda Laizabini Ai Isagi qualification Political Science da ai graduation loijare Madam da hando ina kuina hangzening basi kogi madam si hojik su sitting counselor in lebiri 2010 dagi 2015 gi term sida ado handak su 2016 sida madam na candidate oina songthok pasi kogi masigi reason behind masigi kayo wakalon se kay damakta songthok pi kino haibse Habitang mayam da koi viewers in the thambi adi am nungai ai mamanga 2010 to 15 haibadi koi satliba ai hojik satliba sahi loi silakadore sahi manga si ai di election fight tongna candidate ama oiraga koi laikai gi seba tawjadana ai laksabani tasengna inong koi thajaram daba wakhalo lamaga loinana aina Lekai Praja Singna Nungsibidana, Councillor Amoina Tado, Piraktana, a Lekai representative, Ojaba, Yamna Nungaijaki, Adubu, Aina, Naha Ojaba, Ngang Ojaba, Haibadi, away, Papumari Pazadaba, Haizabatare, a Yum Panjaragasu, a Mapumari Pazadaba, Naha Ojabana Maram Oiraga, Aina Taujanimba, Tabak Tauram, Kayama, Awatpa, Lekai Dabo Oiro, Kaxing Iram Dam Sigibu Oiro, Aina Kanjarapa Asa, Punamakto, Kazik, Akoy, Pona Zadaba Haitare, when Nangjahuda Haitare, Adugumba Karadu, Lajabana Maram Waraga, and the Glaka 2016 election, Sida, Amuka Hana Mai Paxaragadi, Aina Tausaningba, Aina what Lagali over Taron Karado, a Pantuxagi, Haibagi, Wakalo, Magaloinana, a election, a seat Tuxerapan. Yam Nuize Quigi elections, the way totally no Habagi Wakalon sing, make to Natapi Bagita Makta. Ado Madam na Loshilota ba Haina Panbiki, Ado Auzik Labuk Padana 2016 sida elections a car and Kalasia to the Kari Karam Baport no Quigi Loshiningi ba, Towning of Maidom, make sing high view. I had a Maktada a Sagi Municipal Council I was here local body Amani ULB Haidana Arba local body had a self government Haitare Adugumba Amani Adubu the council the Lajarubana Maram Oiraga a Lakagi Oina Hana development I didn't know what's over Habitu I did Hana Ningsing Jage to go Tamjagi Miam the soup Equi water Equi Paishazi the municipal council Dagi Koi Karigumbada Kari I did second state finance bureau at the give to finance bureau, Koi 13 finance Haidana, as minor, I did commissioner, I did Paisasi, Koi Tadarapa, Koi Kenes Gumba, Koi Taujaba, Asigumbasi, Matang Taropada, Koi Lekagi, Awatapa, Koi Lekagi Sawanina, Paring Mota Hiro Kaxing the Dis, Paring Si Jumlensi, Sukimati Yamre, Sinamaram Oidana, Koi Watcha over the Hodava Mayamasu, Lajari, Masisu Loisinjaning Bagi Wakalola Masu, Adum Lajari, Aduga. I did Lekaida, my
koi oidi bulaga kaksing ACC gi koi honorable MLA adi matam du gi kar ba hojik su dum kar ga su leiri mamang du dum mayam ma ka gi ba leiri makoi na su dum tawraki ba phaba thabak thoram mayam ma di lei adubu ai khoi na di councilor mo oina thoidong na madu da yamna ai ngamjaru ba di nataba adu oiraga su moina tawgi bagi edi wa lo ba di moina mayam ma tawna tawjagra ga su ai khoi na khara pikna edi paisa thadhar po oibana maram oiraga ai khoi na hojiksi edi mayam se hojiksi alaman sing si koi amarom da har koi senior citizen gumba hai jaba tare sigumba si koi akun sum u jaba da lekai da koi machi maya da phammaga leiba gumba ngai jada boko sigumba tawba si waiting set koi macha koi sajaning ba dum leijari kari gumba government sina haidi thadar liba paisa sing si marang kaina koi da yamna tawbirakлагadi ai dum ai matang sabada koi center yengjaraga sama pa chaga da ba yengjaraga koi alaman singna koi machi maya da phambasi tawdana ba koi dum hona janing ba I leijai aduga makha cha tharakpada koi kaksing iramdam sigi oina haija ba taragana koi tasingna edi koi Imphal Thobal asmaina kaksinga compare tawnaruba matamda koi kaksing si khajitang koi sothaba dawna bazar makta oiro mina sum yam khalakpa koi Chandel lomdagi lakpa Sugunu lomdagi Wagai dagi pra koi junction ni haidaba tare kaksing si masida bazar si asuki matik pikpana maram oiraga awat apa si aduki matik lei aiti masi nungai jade yaragadi koi mamang da su koi kare hulko hatko haibra hulko ai kidang ai di kanu tawjare masi na tawraga koi bazar si sagani haibagi ai kari gumba program khradi leijaram labani koi na mamang ai di tam loisindringai horakpagi tangkhai chalakpagi asi gumba matam sida adubu laibak thiba haigadra koi hojik maki oinadi ai paisa sanction tawdabagi ni oi toi tawdabagi ra kari gino adumadi ai thoidongna madugi knowledge tu khajik wachare madu leigidabana maram oiraga hojik maki oinadi bazar si development tawbasi khajik wachari adubu yaragadi aina khanjari base koi move tawgibana mathangi lakadoriba edi election si loiraga kari gumba aina mai paktana praja singsina nungsibidana aibu amukhana thagat piragadi ai suksoi soidana madugi khoina thagat charamba move to mai pakna na ba bazar si phajana saraga kaksing da leiba praja sing atopa edi kanodagi lakpiriba district na koi lamdagi lakpiriba mayam se apung phana edi bazar si sajaraga edi mafam moigi jaga chana hojiti yingbada su aikhoina hena ure bazagi phibam si sigumba si tawjaningi market expansion si maina thoktragadi bazar support pa yarodamna yarodabanina akoi thawanda adum phajana sare Imphal yam phajana sare koi kaksing sida su phajaba market amadi leiraga koi mayam si adi jengbada koi paisa tanbada bu oiro koi kaksing si di aduki matik koi paisa tanbada koi thawna lingjai leiba koi kaksing ni haitare education ni maramda bu oiro dagi sentum tanbagi maramda bu oiro aduduna adu ai tawjake haibagi wakhallondi ingoida su dum leijari yam nuaijai aduda hojik si haidi koigi isingi issue khara leijai ising pulap suna phangdaba issue water gi masigi matang sidadi kari mo phongdong ning bake masi water supply gi matang si singi matang si ai khoina council da election si karaga sat lei di sahi lei jarak laba matam sahi ani muki matung sida akoi da ai kanona manipur government na handing over akoi da tawbirae adubu haidi thabak sidi akoi municipal council na khara haidi tawbada mai onsin ba haibadi aikoi gana kijiksi akoi gap leina ba haidaba tare thabak tawba mina ama oiba adagidi thabak sigi paigada na ama oiba asmaina kidang communication gap si kidak leina bana maram oiraga haidi water supply si kidang thinthagi bani adubu hojikti ayamba loisilaktana aikoi ising kaksing apumbasi handakti ising kharadi phangnare adubu awatpa khajikti leijari loisindaba haiba tare madu adum akoi mathang aikoi election si kajaraklagadi ayamna nusibidana mapung phana koi yum thong khuding makta aikoi ising phangnanaba hojik adum phangdan leihoriba singse adum phangnanaba se hotna jage haibagi wakhallondo aingonda leije okay adagi akoigi koi madam na hojik su sitting del oina lebibani na sitting councilor oina lebibana
ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯃꯥꯏꯅ ꯔꯟ ꯇꯧꯒꯦ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯀꯃꯥꯏꯅ ꯔꯟ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯪ ꯚꯤꯌꯨꯋꯔꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯁ ꯆꯍꯤ 53 53 10 ꯑꯩꯈꯣꯏꯒꯤ ꯁꯤꯅꯆꯤꯡꯕ ꯃꯈꯣꯏꯗ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯥꯏꯐꯦꯠꯇꯪ ꯀꯃꯥꯏꯅ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯁꯤ ꯔꯟ ꯇꯧꯏ ꯍꯥꯏꯕꯁꯤ ꯆꯥꯎꯔꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯉꯥꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯗꯨꯒꯤ ꯍꯥꯏꯗꯤ ꯀꯥꯎꯟꯁꯤꯂꯔꯗꯨꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯒꯅꯤ ꯑꯗꯨꯏꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯅꯣꯃꯤꯅꯤ 2 ꯑꯃ ꯑꯗꯨꯒ elected member 2 ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯉꯥꯅ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯁꯤ ꯁꯥꯏ ꯃꯁꯤ ꯁꯦꯝꯕꯤꯔꯛꯄꯁꯤ ꯑꯩꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯈꯛꯇꯅ ꯍꯥꯏꯗꯤ ꯂꯩꯀꯥꯏꯗꯨꯗ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯒ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯥꯏꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯄꯩꯁꯥ ꯊꯥꯗꯔꯛꯄꯕꯨ ꯑꯣꯏꯔꯣ ꯀꯥꯎꯟꯁꯤꯜꯗꯒꯤ ꯂꯥꯛꯄꯕꯨ ꯑꯣꯏꯔꯣ ꯂꯩꯀꯥꯏꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯗꯤꯕꯂꯞꯃꯦꯟꯠ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯃꯊꯟꯇꯅ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯍꯥꯏꯗꯤ ꯐꯠꯇꯕ ꯔꯤꯑꯦꯛꯁꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤ 4ꯗꯨꯒ ꯄꯨꯟꯁꯜꯂꯒ 5ꯗꯨꯅ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯛꯄ ꯃꯇꯝꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯑꯃꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇꯣ ꯃꯈꯣꯏ 2 ꯑꯃꯅ ꯌꯦꯠꯁꯤꯜꯂꯛꯑꯒꯗꯤ ꯃꯁꯤ ꯐꯠꯇ ꯃꯥꯜꯂꯤꯀꯣ ꯑꯩ ꯈꯤꯇꯪ ꯕꯦꯛ ꯍꯟꯕꯅ ꯐꯩꯀೋ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯊꯕꯛꯁꯤ ꯇꯧꯔꯛꯄ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯑꯃ ꯂꯤꯡꯈꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯍꯔꯥꯎꯖꯩ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒꯗꯤ ꯃꯤ ꯑꯃꯒꯤ ꯀꯣꯛꯀ 5ꯒꯤ ꯀꯣꯛꯀ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯄꯥꯡꯒꯜꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯃꯁꯤ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯁꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯔꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯪ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯀꯩꯅꯣꯝꯃ ꯔꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯦꯛꯁꯄꯦꯟꯁꯤꯌꯔ ꯆꯪꯉꯤꯕꯅꯦꯕ ꯑꯗꯨꯝꯕꯒꯤꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯗꯤ ꯃꯈꯣꯏꯁꯨ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯍꯥꯏꯖꯔꯒꯁꯨ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯔꯁꯨ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯁꯨ ꯑꯩꯈꯣꯏ elected 2 ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ 5ꯁꯤ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯏꯗꯤ ꯊꯕꯛꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯃꯗꯤ ꯂꯩꯔꯅꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯆꯥꯕ ꯍꯥꯏꯗꯤ ꯋꯥꯔꯗ ꯅꯝꯕꯔ ꯑꯩꯒꯤꯃꯛꯇꯕꯨ ꯍꯥꯏꯔꯣ ꯋꯥꯔꯗ ꯅꯝꯕꯔ 5ꯁꯤꯒꯤ ꯁꯦꯟꯇꯔ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯖꯒꯥ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯑꯃ ꯑꯣꯏꯌꯨ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯑꯣꯏꯖꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯂꯩꯀꯥꯏ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯤ ꯁꯦꯟꯇꯔ ꯍꯦꯛ ꯑꯣꯏꯕ ꯃꯐꯝ ꯖꯒꯥꯗꯅꯤ ꯍꯥꯏꯗꯤ ꯖꯪꯁꯟ ꯑꯣꯏꯕ ꯃꯐꯝ ꯑꯃꯗꯅꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯣꯏꯖꯔꯤꯕꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯍꯥꯏꯗꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯅꯣꯃꯤꯅꯤ 2 ꯃꯈꯣꯏꯁꯤꯡꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯗ꯭ꯔꯦꯅꯦꯖ ꯇꯧꯕꯗ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯁꯤ ꯑꯩꯈꯣꯏ 5ꯁꯤ ꯑꯗꯨꯝ ꯄꯨꯟꯅ ꯊꯕꯛꯁꯤ ꯁꯤꯟꯃꯤꯟꯅꯔꯒ ꯊꯕꯛꯇꯣ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯕ ꯍꯦꯛ ꯗꯔꯀꯥꯔ ꯑꯣꯏꯕꯒ ꯇꯥꯟꯅꯃꯤꯟꯅꯕ ꯃꯤꯇꯤꯡ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯁꯤ ꯐꯪꯁꯟ 18ꯅꯤ ꯍꯥꯏꯖꯔꯤꯕ ꯄꯤꯔꯤꯕ ꯐꯪꯁꯟꯁꯦ 18ꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯁꯤꯟꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯐꯪꯁꯟ 9ꯅꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯂꯩꯕꯁꯤ ꯔꯤꯒꯨꯂꯦꯁꯟ ꯑꯣꯐ ꯂꯦꯟ ꯌꯨꯁ ꯑꯦꯟड ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯕꯤꯜꯗꯤꯡꯁ ꯁꯤ ꯂꯩꯔꯦ ꯃꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯁꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯇ Number 2ꯗ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯁꯦꯅꯤꯇꯦꯁꯟ ꯑꯗꯒꯤ ꯀꯟꯖꯔꯚꯦꯟꯁꯤ ꯑꯦꯟ SWM ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯠ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯅ ꯄꯥꯔꯁꯦꯜꯂꯤ ꯁꯤꯟꯅꯔꯦ ꯑꯗꯒꯤ Number 3ꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯑꯦꯟड ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦ ꯃꯁꯤ ꯄꯥꯔꯠꯂꯤ ꯁꯤꯟꯅꯔꯦ ꯑꯗꯒꯤ Number 4ꯗ ꯑꯩꯈꯣꯏ ꯑꯔꯕꯟ ꯄꯣꯚꯔꯇꯤ ꯑꯦꯂꯤꯚꯦꯁꯟ ꯁꯤ ꯂꯩꯔꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯃꯁꯤꯃ ꯁꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ BPLꯁꯤꯡꯗ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟꯗ ꯑꯩꯈꯣꯏ ꯕꯦꯅꯤꯐꯤꯠ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ Number 5ꯇ ꯂꯩꯔꯤꯕꯁꯤ burials and burial grounds, cremation grounds and electric crematoriums ꯑꯩꯈꯣꯏꯒꯤ ꯃꯪ ꯁꯦꯝꯒꯠꯄ ꯑꯩꯈꯣꯏꯒꯤ ꯂꯨ ꯅꯥꯟꯕ ꯃꯪ ꯁꯦꯝꯒꯠꯄꯒꯤ ꯃꯁꯤꯁꯨ ꯄꯥꯔꯠꯂꯤ ꯁꯤꯟꯅꯔꯦ Number 6ꯇ cattle pounds, prevention of cruelty to animals
masidi kya active oina ude adu masi completely senare adagi number 7 da vital statistics including registration of births and deaths si completely senare birth certificate na chingbasidi adum completely clear mali function tawba ko adagi number 8 da koi lai si public amenities including street lighting, parking lots, bus stops, and public convenience. See partly sinare koigi parking ni chingba. Number 9 de see regulation of slaughterhouses and tanneries. Kois sa kapamgi koigi regulatory koi body oina. Masi completely sinare hare. Masida koigi act di yauba. Municipal act di yauba koi de sinar ta mayam su chithori haiba. Koi point mapanam di sinare mapanam di sinarte. Masi ki matang sida kari habininge. ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯄꯋꯥꯔꯁꯤ ꯄꯨꯂꯞ ꯍꯥꯏꯗꯤ ꯁꯤꯟꯅꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯗ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯒꯃꯦꯟꯁꯤꯅ ꯀꯔꯤ ꯈꯟꯕꯅꯅꯣ ꯑꯩꯈꯣꯏꯗ ꯄꯋꯥꯔꯁꯤ ꯄꯨꯟꯅ ꯑꯄꯨꯟꯕ ꯂꯣꯏ ꯁꯤꯟꯅꯊꯣꯛꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯃꯈꯣꯏꯗꯁꯨ ꯀꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯕꯔꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯁꯤꯟꯅꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯖꯅ ꯃꯨꯚ ꯇꯧꯏ ꯍꯥꯏꯗꯤ ꯌꯥꯔꯒꯗꯤ ꯄꯋꯥꯔ ꯑꯦꯟ ꯐꯪꯁꯟꯁꯤ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯨꯚ ꯇꯧꯖꯕꯅꯤ ꯑꯗꯣ ꯂꯣꯏꯅ ꯁꯤꯟꯅꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯄꯋꯥꯔꯁꯤꯡꯁꯤ ꯁꯤꯟꯅꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯧꯅꯥ ꯍꯥꯏꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯊꯪꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯄꯋꯥꯔ ꯑꯦꯟ ꯐꯪꯁꯟꯁꯤ ꯍꯥꯏꯗꯤ ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯈꯥ ꯇꯥꯕꯗ ꯍꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯁꯨ ꯑꯗꯨꯝ ꯆꯠꯄꯤꯔꯝꯃꯒꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ sitting councilor and lebibanina we khenabase koi sum chalu matam migi koi experience khara migi municipality atoppa lamdana karamaina tawba koina even india gi manung da oijaraga su adugi khenaba koina kya wale ba kari tamjaningai leiba haibetang haibiu mayam tasengna nupi oijaraga su isagi thauna lingje lamadi adum phudok chaningbagi wakhalo lamadi isada yamna leijai adu hangbiragliba question si asuki matik nungaijai ai haidi yamna haidi mapal lamda haidi yamna mak chaludragasu aina mafam jaga khara chacharakpa haidi thengnajarakpa haijaba tare khenaba haibabu koi kakching manipur gi municipality singda tawriba thabak singsiga aduduga koi thangnaba state singda tawriba function singsiga khajikti adum khenaba je adum leire adum ujai migi dana akoi hojik makta hairo akoi kakting da hojik auto parking leiriba adagi tol tax tabu oiro kari bu oiro gari khamtok khamjin yengbada akoi yamna mingon adi praja singsida akoi systematic naidaba migi dana akoi port ji gari makta oiro mafam ama jaga ama phajana saraga tawraga thammaga akoi ticket system da gang si tawraga next by next chatkadabani ga haibagi systematic oiba masigumba si urubada ai pungning si asuki matik ai hanjarakpada ai nungaijadaba haitare adubu mathangdadi suksoi soidana ai mukti phajana mamang ai hanjarakpaga adum aina chajarubagi hanjarakpaga ai council da adum muk tawjai adum haijai karai dano chalui se technology ai technology se ai kanodani tripura dani aina chajarubasi agartala da adu adi moi ai halakpaga aina mi tawriba thabak singsi yengbada asuki matik systematic nai aduduna akoi gisu yaragadi masi adum akoina semdokpada adum yaba poni hairiba ai mioi ba habasi ai khangda udabadu ai ururaga khanguraga akoina adum tawbada adum haiba poni hairiba madu mayek pan pona tabanina masi taidi tawjake haibagi wakhalon su huji kisu adum ai nupi wajaraga su adum leijai mathangda su sungsoi soidana ai kajarak lagadi adi adum tawjagani madugi muktu ai council se karpaga adum ai mayamda adum tawjage haibagi wakhalon do adum ingonda khanjari yam nuaijai koigi marik chumna koina tawba yaba mina tawraga koi kai tawbai ngamoijai no ka khangamdabni hek khangpu mikuptu dudi afaba thabak tudi koigi tamsinba tawsinba koina implement tawba haibsi important oi haibiduni phongdo pisi ado koigi sagi kaksingi oina koigi as a public leader amoina koigi yamna achoba samasya ama ujaba isana masi hek chumtho odabada lakadaba chai khari matungda koide dasa taragadaba choba problem am oigadaba adumba problem khara isana ubiragadi habetang mayamda
Habiyu. Thakatsari. Problem haibabu hujik si koi Kaksing area sida koi na sum thengna jabada koi haugalakliba nahasingsi hadi tungi yumbi ni oigadabani di hairaga koi yumbi si koi sum chabagi mongda sum ukhalakpa masi yengbada asuki matik nungaijade koi tabada hadi kuli chaba masing hengalakli number 4 chaba masing hengalakli oktaba masing hengalakli masi mama mapa oijari bai khoina sa singsi fajana pautak pidana adagi ningthi jana khoina matam chana isa singsi kadai da chali kari tauri adagi di adi tuition si chakhi basi isa si lamfaina chali bra tatabra adagi yumda halakpada matam chana halai bra halaktabra haibasi mama mapa oibasing khoina yengsin biragadi hoji adi tholakadaba tungda tholakadaba yamna phattaba akoi yamna chauba crime am oirakadoriba oni sapusa chabagi lambi singsidagi tingbada suksoi soidana ngamgani haibagi wakhallondo ai isada thanjai Mathangi question sina koigi election sida ayambana nupi singsi chongthongna de ki family gi ni khangde amagi ni khangde family si ayambana nupi na yengsin banina koigi swaida leiba social system si gi matung inna adu handakti koi mayam chongthoi adu adum problem khara lerangani nupi na chongthokpa haibasi koi nupa ga manadaba koi problem khara dum thengnamgani as a nupi amana leader ama oina chongthokpa sida masida koigi election boiro ama boiro kari kari adi problem di thengnabige adu su haibetang mayamda habisi koi sansi hangbirapa asuki matik nungaijai tasengna hojiksi India government koi women reservation haidana koi chama da 30% di nupi gi reserve oigadabani haiba koigi ekta yaudana leigrabani adubu nupi aikhoina thabak tawrakpada koi nupa singsidagi sothana hanthana tobirakani haibagi wakhalon sima praja singna thambidaba nupi su nupa gumna thabak chenba ngami ahing khangde nungthin khangde laikai dugi aigi laikai gi praja singna aibu laikai dugi representative amani haina thadok pirakpa taragadi madu nupa oidragasu nupi aina angamba sakti aina angamba thauna ai mamang chai manga da su adu matik ai chenjaki aigi praja singna su adumak ubiramgani adubu praja aigi laikai gi praja khakta nataba atupa laikai gi praja singda su nupi ai khata nate mamang da yaugi budu adum koi nupi taruk nupa taruk asmaina council koi semjaki bani mamang hoki bada ado hojiksu ai nupi ni haibagi aingonda thauna hanthajaba leijade praja singna su ai khoibu nupi ni haibagi akoi hanthana yengbidaba aikoida ma nupi oiragasu thauna leina chenanabani ko aikoina thadoibasi haibasi praja singna khanbiba aduga aibu thadopiba aibu inkhatpiba aibu singkhatpiba aibu ayangba lamjen tananbada mangjin thananaba ai prajana aingonda thauna do pibiraga lakadoba election asidadi aibu suksoi soidana mai paalagadi nupa amana tawba thabaktudagi double hena tawjage haibase aigi thamoigi hakpa wakhanni amadi wasakni haibase aina miyamda ai thamjari yam nungaijai ado koigi aroi boina koigi program sigi format ama leijai madudi akoina laiba koigi candidate khudingmakpu koigi respected candidate khudingmakpu koigi aroi bada koigi vote appeal gi kurungchaba ama koina koigi Master TV taraptagi pijai haiba vote appeal gi pungpham do hujik yorgle aduna madam na koigi media gi through dagi TV gi thongda koigi vote appeal amtang tobinaba ningsingjari ngasi joint initiative of Kaksing Foundation amadi Image TV aniga khusamnaduna aibu Image TV gi khuthangda aigi laikai gi praja singda vote ki bikhani jabagi tanja ama phangjaba asuki matik nungaijai aina aigi praja singi maphamda khupang changjau tara lonaduna miyam gi maphamda vote ki bikhani jari lakadoriba January gi tang taraga mathoi ing kumjali singani tarataru haiba numit asida pangthokadoriba manga suba Kaksing Municipal Council gi election da aibu INC gi mirep oina thokseriba aigi iming Seri Thangjam Ongbi Kananbala Devi aigi markana khubak yekpa aigi serial number ama haiba symbol asida
ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯣꯠꯀꯤ ꯁꯤꯜ ꯑꯃꯃꯝꯗꯪ ꯅꯝꯕꯤꯗꯨꯅ ꯃꯃꯥꯡ ꯆꯍꯤ 5ꯗ ꯑꯩꯅ ꯂꯣꯏꯁꯤꯟꯗꯅ ꯂꯩꯖꯍꯧꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯕꯨ ꯃꯥꯏ ꯄꯤꯍꯟꯕꯤꯗꯨꯅ ꯑꯩꯅ ꯂꯦꯝꯍꯧꯔꯤꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯨ ꯍꯣꯠꯅꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯤꯅꯕꯤꯌꯨ ꯑꯩꯕꯨ ꯊꯧꯅꯥ ꯁꯛꯇꯤ ꯄꯤꯅꯕꯤꯌꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯕꯨ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯄꯥꯎꯈꯣꯜꯂꯣꯏ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯅ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯚꯣꯠꯀꯤ ꯚꯤꯈꯥ ꯅꯤꯕ ꯆꯠꯆꯕ ꯃꯇꯝꯗ ꯊꯦꯡꯅꯍꯧꯗꯕ ꯎꯅꯖꯍꯧꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯈꯨꯕꯥꯡ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯅ ꯚꯣꯠꯀꯤ ꯚꯤꯈꯥꯗꯣ ꯅꯤꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯇꯔꯞꯇꯒꯤꯁꯨ ꯃꯦꯗꯥꯝꯒꯤ ꯏꯂꯦꯛꯁꯟꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯆꯤꯜꯂꯕ ꯇꯥꯡꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ Thank you very much.